ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯚꯤꯗꯤꯑꯣꯁꯤ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯤ ꯌꯥꯎꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡ ꯈꯪꯗꯅ ꯁꯥꯎꯟ ꯗꯕꯤꯡ ꯇꯧꯗꯨꯅ ꯍꯥꯞꯆꯤꯜꯂꯦ ꯍꯥꯏꯕꯒꯤꯗꯃꯛ ꯑꯥꯔꯇꯤꯁꯁꯤꯡꯅ ꯋꯥꯔꯧꯕꯤꯔꯣꯏ ꯀꯩꯅꯣ ꯇꯥꯔꯤꯕ ꯄꯥꯎꯁꯤ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯏꯃꯥ ꯂꯥꯏꯔꯁꯦ ꯍꯧꯒꯠꯂꯣ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ ꯏꯔꯥꯡ ꯑꯁꯦ ꯅꯤꯄꯥꯟ ꯍꯦꯟꯖꯜꯂꯛꯂꯦ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ ꯍꯣꯏ ꯃꯤꯍꯥꯠꯄ ꯈꯔꯗꯤ ꯐꯥꯒꯠꯇꯨꯅ ꯄꯨꯂꯤꯁꯀꯤ ꯀꯁꯇꯗꯤꯗ ꯂꯩꯕ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯃꯤꯍꯥꯠꯄꯗꯣ ꯐꯥꯔ ꯐꯥꯎꯕꯗ ꯑꯁꯤꯕꯗꯤ ꯄꯨꯊꯣꯛꯄ ꯂꯩꯇ꯭ꯔꯤ ꯍꯧꯖꯤꯛꯁꯦ ꯌꯥꯝꯅ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯩꯔꯦ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯃꯥꯡꯈ꯭ꯔꯕꯁꯤꯡꯗꯣ ꯑꯊꯨꯕꯗ ꯊꯤꯗꯣꯛꯅꯕ ꯍꯣꯠꯅꯁꯤ ꯃꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯐꯪꯒꯅꯤ ꯍꯥꯏꯕ ꯊꯥꯖꯔꯛꯇ꯭ꯔꯦ ꯃꯁꯤꯗ ꯃꯇꯦꯡ ꯄꯥꯡꯂꯛꯄ ꯄꯨꯝꯅꯃꯛꯁꯨ ꯑꯩꯈꯣꯏꯅ ꯇꯔꯥꯝꯅ ꯑꯣꯛꯀꯗꯕꯅꯤ ꯑꯗꯨꯒ ꯍꯌꯦꯡꯃꯛꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯨꯡꯒꯤ ꯃꯌꯨꯝ ꯃꯌꯨꯝ ꯆꯠꯇꯨꯅ ꯀꯔꯝꯅ ꯃꯥꯡꯈꯤ ꯍꯥꯏꯕꯗꯨ ꯊꯤꯖꯤꯟꯕ ꯄꯥꯝꯖꯩ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯁꯤꯗ ꯌꯥꯎꯅꯤꯡꯕ ꯃꯤ ꯂꯩꯔꯒꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯁꯟꯕꯤꯔꯛꯎ ꯃꯔꯝꯗꯤ ꯊꯥ ꯑꯃꯈꯛꯇꯪ ꯆꯪꯍꯟꯁꯤ 이베마 마두 얌 파래 시아는 밤 줄래 마두 야할라게 sida nupi am tholake asidam ta hangusira ꯍꯣꯏ ꯍꯣꯏ hantak irang sigi matangda mangkhiba tombagi yumdo si oidoi natra mani ibema iyambase akhoi group ki secretary ne mangkhibagi matangduda thijanjage na lakjabani 이베마 어khoina hatne habase ai chap char khang aina tola tarbo orubna pangan thoktabani ꯅꯨꯃꯤꯠꯇꯨꯗꯤ ꯃꯈꯣꯏ ꯑꯅꯤ ꯕꯥꯏꯛ ꯑꯃ ꯇꯣꯡꯉꯒ ꯊꯕꯛ ꯑꯃ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤꯅꯦ ꯏꯕꯦꯝꯃ makhoina chatlibado kadaidonodi khangbibra ꯃꯗꯨꯃꯛꯇꯤ ꯑꯩ ꯈꯪꯖꯍꯧꯗ꯭ꯔꯦ tada 이베마 얌 타자드나 나때 kai thabak legi 이베마 lengjambiro 얌 타자디 manungde lengjan jilao somde ta lengjambiro 장비로 시대액대 판마시 시대액대 판마시 판비요 파니 마마 चा हम कक्ता सेमो है ओजा खुन लेंबिरक बुबु करी मतंगी ओरबनो ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯁꯦ ꯑꯩꯈꯣꯏ ꯁꯨꯝ ꯇꯥꯖꯕꯗ ꯅꯤꯡꯊꯦꯝ ꯍꯥꯏꯔꯤꯕ ꯁꯥꯏꯟꯇꯤꯁꯇꯣ ꯑꯣꯖꯥꯒꯤ ꯏꯆꯥꯅꯨꯄꯥꯅꯦꯁꯦ ꯑꯆꯨꯝꯕ꯭ꯔꯣ अचुम्बनी कदाई इंगोंदा बिरो ओजा चा सिमता पाशन बियो ꯐꯅꯤ ꯑꯣꯖꯥꯅ ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯤꯗ ꯃꯇꯦꯡ ꯄꯥꯡꯗꯨꯅꯁꯨ ꯂꯥꯛꯄꯤꯔꯤ ꯃꯥꯡꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯕꯨ ꯊꯤꯖꯤꯟꯕꯗ ꯑꯣꯖꯥꯒꯤ ꯏꯆꯥꯗꯨꯁꯨ ꯃꯇꯦꯡ ꯄꯥꯡꯍꯟꯅꯤꯡꯉꯤ ꯄꯥꯕꯨꯡ ꯑꯩꯅ ꯑꯉꯝꯕ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯔꯤ ꯃꯈꯣꯡ ꯊꯤꯗꯣꯛꯅꯕ ꯍꯣꯠꯅꯒꯦ ꯑꯗꯨꯅꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯒꯤꯗ꯭ꯔꯕ ꯀꯥꯡꯕꯨꯗꯨꯅ ꯐꯥꯔꯤꯕꯅꯤꯅꯦ pabung ningthemso adum yaujanida ꯅꯤꯡꯊꯦꯝ ꯑꯗꯨꯗꯤ ꯃꯣꯏꯅ ꯂꯥꯛꯑꯒ ꯍꯥꯏꯔꯝꯃꯤꯗꯨ ꯅꯪ ꯁꯣꯏꯕ ꯌꯥꯗꯦꯀꯣ ꯍꯌꯦꯡꯃꯛꯅꯦ ꯊꯕꯛꯇꯣ ꯄꯥꯡꯊꯣꯛꯅꯅꯕ ꯁꯤꯜꯂꯨ ꯍꯣꯏ ꯄꯥꯕꯨꯡ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩ ꯆꯪꯅꯕ ꯌꯥꯗꯅ ꯂꯩꯔꯤ ꯃꯥꯒꯤ ꯕꯐꯔ ꯖꯣꯟ ꯁꯦꯝꯗꯨꯅ ꯂꯩꯅꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯀꯌꯥꯅ ꯉꯥꯛꯇꯨꯅ ꯑꯃꯒ ꯆꯪꯅꯍꯟꯗꯅ ꯊꯝꯂꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯕꯨ ꯀꯨꯀꯤ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯂꯩꯇꯅꯕ ꯀꯨꯀꯤꯁꯤꯡꯅ ꯀꯟꯅ ꯍꯣꯠꯅꯔꯛꯂꯤ ꯆꯤꯡꯗ ꯇꯥꯏꯅꯕ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯈꯔ ꯂꯧ ꯎꯕ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯊꯥꯕ ꯁꯤꯡ ꯆꯟꯕꯗ ꯌꯥꯝꯅ ꯑꯔꯨꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯊꯤꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯊꯤꯅꯅꯕ ꯑꯩꯅ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯄꯨꯊꯣꯛꯇꯨꯅ ꯀꯨꯀꯤꯒꯤ ꯂꯝꯗ ꯆꯪꯅꯅꯕ ꯍꯣꯠꯅꯒꯅꯤ
सी ओरदी आर्मी नुंगनी कुकी नुंगी कनामतन उररोय हयेंदगी थिगतपा हौरगे ऐस ड्रेस सेटलगा चटपदी याद्रीने अई उजदबय वानी ड्रेस ददी उरीने ऐस इंधमदाज खरदी इंगदोरीने सेटले मीन उहिदोरीने सेलु यापोंतियन तौरीसे इस सेपरेट तान बसलमनी मोय तैसे आलू मगरा तान बै टाइपदा सेपरेट अदुदी आ सेंटर द तानगदबदु मोयने मिसम हातन तौ लेरे हे ngaki we ऐस तागर माले humming oiba yatne ne chalo he अस मोरेगसिदी मुरेदो ओनलेरमेने आ ममांग द नागा गई लोई तानग्रे दुगा मैते मुंग लोई तालग मोय ngakta लेगे सिनीने एस सोसामपुर की मैते ने लेरम मलमजिदी लोई लोईदा oi kana bra lam ka da paw sani ai taw bra kumdene kuki na tawa ala ajidi mamai leitena as mizoram da gi purba yusidi yam bhai yam ngawre mi gi mamai su laite as masidi wangang da ba tawe ne yum da chatpana phagi do ba male तादा निंथेमदुबु लाकनी हायगा लाक्ट्रिसिबु कैदौबो यावगे ꯑꯩꯅꯗꯤ ꯐꯖꯅ ꯍꯥꯏꯈ꯭ꯔꯕꯅꯤꯅꯦ ꯏꯕꯦꯝꯃ माबु तल्लबा जालाबा ꯇꯟꯕꯗꯤ ꯑꯣꯏꯔꯝꯃꯣꯏꯗ ꯏꯕꯦꯝꯃ ꯃꯥꯒꯤ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯔꯦ ꯍꯜꯂꯛꯇꯕ फरे मा लागा हाइबिरो अदुदि ꯌꯥꯅꯤ ꯏꯕꯦꯝꯃ ꯃꯥ ꯍꯦꯛ ꯂꯥꯛꯄꯒ ꯍꯥꯏꯔꯒꯦ मोयना हालगा फेसबुक द थागलक पंफुमददी सिमालिदा असिबदु स्वाइद फुंग्रजाला स्वाइद सोइदन फुमंगनी सा अइना फंगनब थिगने